Thokliba erang ashigi waroisal ama purknaba ahanba khongthan ama oina MEITEI KUKI NAGA MLA sing New Delhi da wari sanaragani. State asida mamang sahigi May 3 hauduna thokliba erang ashigi waroisal ama purknaba ahanba khongthan ama oina MEITEI KUKI NAGA MLA sing New Delhi da wari sanaragani. Thokliba erang asina MEITEI amadi KUKI furup anigi marakta unaba amadi pau khongnaba yadana leiramba adu hayeng October 15 New Delhi da MEITEI KUKI NAGA MLA sing punna phaminaduna wari sanaragani hairi. Hiram asigi matangda thajaba yaba paugi likhul amagi matung inna KUKI NAGA amadi MEITEI MLA singi marakta sathagadawriba formal talk asi Union Home Minister Amit Shahagi midyang makhada Union Ministry of Home Affairs na thawbu oiduna New Delhi da leiba Ministry asigi office ta pangthokani. Hairiba meeting asida MEITEI MLA Minister singi maraktagi Minister Thongam Biswajit, Minister Dr. Sapam Ranjan, Minister Thongnawdam Basanta Kumar, Speaker Thoksom Saichabarta, MLA KS Ibomsa, MLA Thoksom Radhesyam, MLA KS Ragumani, MLA Tongbram Robindro Yauraba Yai Hairi. Minister amadi MLA singi marakta Rajya Sabhagi MP Laisemba Sanarawa Sungasi Delhi-gidamak Imphal thadokre. KUKI MLA Minister singi manungda Minister Let Pau Hauki, Paulilan Hauki, MLA Haukilat Kipgen amadi Naga MLA Minister singi manungda Minister Awangbu Niumai, MLA L Diko, MLA Ramuiba Yauraba Yai Hairi. Loinana erang hek haurakpadagi sanagadawriba wari asina ahanba Saka unsinaduna saba wari oigadawri. Hayeng New Delhi da pangthokadawriba meeting asida saruk yagadawriba KUKI MEITEI amadi Naga MLA sing asi Union Ministry of Home Affairs na personal oina sepau amadi phonegi khuthangda invite tawrakhibani hairi. MLA kharadi meeting asigidamak ngarangdagi Delhi yaunakhre. MLA Minister kharadi ngasi New Delhi gidamak Imphal thadoklaba yai hairi. Panba yabadi state asida thokliba Tha 19 suraba erang asida mi sanigi mathakta thawai mangkhibagi mathakta mi 50,000 henna mayum makai mang takhiba amadi lanjenaduna tongan ba relief camp singda sangjafam lawduna leiribani.